ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯑꯆꯨꯝꯕ ꯆꯠꯄ ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯁꯤꯡ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯤꯔꯝ ꯑꯃꯗꯤ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯣꯏꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯞꯅꯔꯤꯕ ꯀꯥꯡꯊꯣꯜ ꯑꯗꯨ ꯆꯥꯎꯅ ꯁꯥꯕ ꯇꯥꯔꯝꯃꯤ꯫ ꯁꯤꯡꯍꯥꯁꯟꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯁꯥ ꯑꯗꯨ ꯅꯣꯏꯃꯟꯗꯨꯅ ꯃꯍꯥꯛ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯈꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯐꯝꯕ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯅꯦꯅꯥ ꯇꯥꯅ ꯐꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯅ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯅꯣꯏꯕꯗꯨ ꯍꯟꯊꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯑꯇꯩ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯌꯥꯡ ꯀꯪꯍꯟꯕ ꯉꯝꯂꯕꯗꯤ ꯃꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯤꯃꯁꯨ ꯆꯦꯛꯁꯤꯟꯅ ꯋꯥꯍꯩ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ, ꯌꯥꯡ ꯀꯪꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕꯅ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯗꯨꯅ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯧꯅꯥ ꯐꯅ ꯅꯤꯡꯊꯧꯕꯨ ꯌꯥꯡ ꯀꯪꯍꯟꯅꯅꯕ ꯆꯣꯡꯊꯣꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯍꯅꯨꯕ ꯃꯤꯔꯨꯕ ꯃꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯇꯥꯕꯗꯒꯤ ꯀꯣꯅꯨꯡꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯁꯤꯅ ꯈꯜꯂꯤ, ꯆꯥꯗꯗꯨꯅ ꯁꯤꯕꯁꯨ ꯁꯤꯕ ꯑꯁꯨꯛ ꯋꯥꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯄ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯕ ꯃꯤꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯂꯧꯔꯨꯕꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯃꯥꯡꯖꯕ ꯂꯩꯕꯒꯦ? ꯂꯩꯇꯦ ꯂꯩꯇꯦ, ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯋꯥꯈꯜ ꯃꯋꯣꯜ ꯃꯋꯣꯜ ꯈꯜꯂꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯁꯤꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯃꯥꯏꯕꯁꯤꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯅꯣꯜꯂꯨꯛꯄ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯖꯔꯤ꯫ ꯑꯩ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯖꯕ ꯌꯥꯒꯗ꯭ꯔꯥ? ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝ ꯁꯥꯅꯕ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯤ ꯍꯥꯟꯅ ꯄꯤꯕꯤꯌꯨ꯫ ꯍꯤꯗꯥꯛ ꯁꯦꯝ ꯁꯥꯕꯗ ꯅꯨꯃꯤꯠ 15ꯔꯣꯝꯗꯤ ꯆꯪꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯔꯥꯎ ꯇꯨꯖꯨꯡꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯨ ꯈꯔ ꯊꯨꯅ ꯁꯦꯝꯃꯨ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯈꯔꯆ ꯇꯧꯗꯨꯅ ꯅꯨꯃꯤꯠ 15ꯅꯤ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯥꯏꯕꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯀꯔꯤ ꯊꯣꯛꯂꯒꯕ? ꯋꯥꯔꯕ ꯅꯤꯡꯊꯧꯗꯨꯅ ꯍꯪꯂꯛꯏ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯦ? ꯅꯪꯅ ꯀꯞꯂꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯏꯕꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯃꯍꯥꯔꯥꯖꯀꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯖꯔꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯁꯤꯕ ꯂꯥꯏꯒꯤ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯃꯤꯠ 15ꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯍꯤꯗꯥꯛꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯗꯨ ꯑꯁꯦꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯒꯗꯒꯦ ꯈꯜꯂꯨꯕꯗ ꯑꯩꯍꯥꯛꯅ ꯀꯞꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯗꯨ ꯆꯠꯈ꯭ꯔꯤ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯨꯅꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯥꯡꯕ ꯁꯛꯄ ꯑꯃꯁꯨꯡ ꯆꯥꯕ ꯊꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫
mahak soidana siragani khallubada thawai nungaifam khanglamdi. Pau asi tabada laibak adugi praja pumnamaksu mabukning nungaifam khanglamdi. Asumna ningthau amasung praja sing wanaringai chairak asida thanakhiba numit 15 suraduna maiba miruba adu achauba mingsel ama puraduna konungda laklami. Mahakna hairai, Maharaj ibungo sana mityeng amuktang mingsel sida tabiyu. Ningthauna mingsel duda yenglami aduga mahaki sakpham adu ubada mahak yamna warami. Ningthaugi mamit ani adu kusik kutami masa adu wachet kumna padrik parami. Mahaki mafi purit adu sagom komlami. Maibaduna hairai, Maharaj ibungo ubiredana haujiti aina iningthaugi sana hakchangbu taba hallabani. Matam khara sonjunana lairuraba ningthauna mahaki saktamdu mingselda yengduna lairingaiduda maibaduna amuk makha tarai. Iningthaudi chahi chama henna punsiragani. Aigi layengba oina hidak yaudana wari oina layengjabani. Ningthaugi makhongda turaduna maibaduna lanjaruba kayadu ngakpinaba amasung maral kokpinaba haijarami. Asibagi laina aigi inakta karisu laklamdi. Madu nanai ehakna aigi layeng pathap ama oina haijabani. Ningthauna sauna lauduna hairi, nangi layeng asi mi khudingmakta asum haina taubra. Aigi thamoibu wahanduna nangna aibu hatlamgadauri. Maibaduna makok nonjaduna bebharga loinana makhutlonaduna ningthauda hairi. Kanagumba mi amana mabuk pena charabadi aduga phamduna leirabadi mahak adu noikhalai. Awa ana thallaba ningthina chaba thakpa phangjadaba mi singna noikhatpa ngamde. Maibadugi asingba wangang adu ningthauna lawsilami aduga mangonda mana pirami. Ningthauna mahaki mapukning peladuna maibaduda pigadaba awatpa sana lupa adusu pibada natana mahak masamaki pautak pibinaba mantrisu hapirami.